अहानबदा मरुइबा पाउसिंग पिजरे मणिपुर के हौजिक ओइरिबा फिबम येंगसिनबा चीफ ऑफ आर्मी स्टाफ मणिपुर थुंगलखरे गवर्नर गा उनदुना वारी सानखरे चीफ मिनिस्टर सु उनगनी हाइरे मणिपुर के ngak senaba lakhiba rapid action force की पर्सनल अहुमना दिमदाइलोंग दा दुकान मई थादन इरांग सागतना बहनरमले सस्पेंड तौखरे मणिपुर तंगदु लैताबा इंग तप पुरक्नबा इस्कॉन मणिपुर हरिनाम विश्वा शांति यज्ञ पांथोखरे मणिपुर के अपुनबगे सक्तम कायबा यारोय हाइदुना कक्चिंगदा मियामगी रैली चटखरे कुकी मिलिटेंट सिंगना मोइरांग मनिंगी उयुंग मखोंग खुलगी युम कुंट्रारोम मई थादोखरे अमदी हयेंगी ओइना इम्फाल वेस्ट अमसुंग ईस्ट की नुंगथिल पुंग मरी फाउबा कर्फ्यू कोमथोखरे बिष्णुपुर गे नुंगथिल पुंग अनि फाउबा कोमथोखरे मयाम खुरमजरे एलिटेवे पाव मिदेंग ताबिरिबा सिंगबो सना हेमाम न तराम नोकचरे मियाम दा मपोंग ओइबा इ पाव पिजदिंगै मांगोइना कोविड-19 का मरी लेनेना लेंगाक न पीरिबा एसओपी सिंगांग न चेटपिनबा खंगजरे मियाम न मतम पोंबदा मार्क्स सुपीबा खुदसा सेंगना हमदोकपीबा अमदे मी अमगा गे मरक्ता फिट तरुक लापना लेबिनबा खंगजरे मसी दसनतना कोविड-19 गे वैक्सीन सेंग मतम चाना कापथोकपीदुना लाइचेदसे बोलान थेंगनाबदा अदोम सु थौदांग लौबियो हाइना एलिटेवी की माइकेदिगी मियाम दा पिल तौजरे हौजिक मपोंग ओइबा पाव मियाम दा संदोकना पिजरे मणिपुर की हौजिक ओइरिबा लॉ एंड ऑर्डर की फिबम असी येंगसिनबगीदमक चीफ ऑफ आर्मी स्टाफ जनरल मनोज पांडे ngasi इंडियन एयरफोर्स की स्पेशल चार्टर फ्लाइट अमदा इम्फाल थुंगलखरे नुमिदांग वाइरम पुंग मंगारोम ताबु मतमदा इम्फाल इंटरनेशनल एयरपोर्ट थुंगलखिबनी माकी मणिपुर खोंगचट असिदा जीओसी ईस्टर्न कमांड लेफ्टिनेंट जनरल राणा प्रताप कलितासु लोइनरखे एयरपोर्ट हेक थुंगलबा मतुंग थुना यांगना मफम अदु थादोक्तुना मणिपुर के राज भवनदा गवर्नर अनुसुया उइके उनदुना वारी वाताई सानखे अथेंगबदा मणिपुर के चीफ मिनिस्टर गसु उनदुना हौजिक लेरिबा फिबम असिकी मतांगदा कुपना खनखी हाइरे यामना लाइबक थीबा मदि थाजनिंगाई ओइदबा थौदोक अमदा हौजिक ओइरिबा मणिपुर की फिबम असिदा मियामगी लनथुम अमदि पुंसि ngakpa लाखिबा रैपिड एक्शन फोर्स की पर्सनल अहुमना ngarang नुमिदांग इम्फाल ईस्ट की मनुंग चना लैबा दिमदाइलुंग दा लैबा दुकान अमा मई थारमबदगी फगत पंगमख्रे मखोई सस्पेंड तौखरे थौदोक असे ngarang नुमिदांग पुंग 9 कुंट्रा रोम ताबा मतमदा जिप्सी अमदा लाकलगा थारमबनी मखोई ओहम रैपिड एक्शन फोर्स की ओइबा यूनिफॉर्म खोंग्राउ सेटलगा लाखिबनी हाइरिबा दुकान से मनाक्ता भरादा मियोई खरसु लैकी सीसीटीवी फुटेज ता उबा वीडियोदा मखोइना मनाक नकपगे बोरा मचेट अमा लौरगा थाबा उखे भरादा लैरिबा सिंगना खंगलकपदगी का हेना अमांग अता थोकलमगदबदगी कनबो ngamke थौदोकसेगा मरी लेनेना सस्पेंड तौखरबा पर्सनल अहुमदुदे सोमदेवा आर्या कुलदीप सिंह अमदि प्रदीप कुमार ने पावसी हेक्ताबगा वांखै केंद्र के एमएलए टीएच अरुण कुमार इम्फाल ईस्ट के एडिशनल एसपी सु थौदोक थोकफम दलाक्तुना येंगसिलके पाउमी सिंगा वांगांगलदुना एमएलए अरुण कुमार फोंदोखिबदा मणिपुर मियाम के ngak senbigani haiduna lakliba rapid action force के कांगबुना असेगुंबा थोंग असि चथरंबसि यामना लाइबक थीबनी सस्पेंड तौजरबसु मखाताना वाहंग पाहंग तवनिंगबगी अपाम्बा फोंदोखे इंसिडेंट से याम नुंगाइतबा इंसिडेंट अमनी दुगा होई वांगै केंद्र सिटी जाति खुदिमंगना ताबा दुगुंबा याम सेंसिटिव ओइबा जगह अमनी अदो ngarang इंसिडेंट से
कमाइन तौगे गांदा नुंदांगी पुंग मापन मखाई ताब स्वाइदा थोके इंसिडेंट दी अदुबो याम लाइक फबसी पुलिस ना अखोई लेरिबा स्टेट फोर्सिंग ना मतम चाना इंटरवेंशन तौरक्पा लेकाई गे लेरिबा अखोई कमिटी ना फजना सपोर्ट तौबीबा फजना इंफॉर्मेशन पीबीबा सीसीटीवी की फुटेज लेहोबा सिगुम फैक्टर्स मयाम सिना पुलिस ना थबक तौबदसु याम अखोई पांगल लेना तौब ngamba हाइतारे अदु तौरकांदा अखोई मियोय हुम फारे अदु याम लाइबक थीबदी फारिबा मियोय हुम मसी हौजी हौजी अखोई बुंगाकपी सेनबिनी लाइबा रैपिड एक्शन फोर्स की मियोय ओरमबसिदा अखोई नुआइजदबा करिगिनो हाइकांदे अखोई ने मोइद थाजजरगा मोइना अखोई बुंगाकपीगनी खलकांदा प्रजासिंगदा याम नुआइतबा मदि फावे अदुबो अखोइना कन्विंस तौजरी मदुदे अखोइना इन अपील तौजरी मसी रैपिड एक्शन फोर्स लाइरिबा मियोय खुदिमक सुमाइना तौनी हाइबसु होई लौरिसी अदुबो तौरिबा खरदुदी सुंजु सोइदुना मोइना तौरमदुगी मतुंगिना अखोई चराक पीगनी ngasi maksu हाइरिबा मियोयसिंग असि एगी मांगदा लेरिबा ऑर्डर कॉपी सिनी मोइ सस्पेंड तौरे अदुगा हेना फर्दर इंक्वायरी तौरकांदा करी अहेनबा मोइ मतकता अखोई पनिशमेंट पीबा यागे अदु यंगजगे अदु एगी साइड तगिसु ऑनरेबल सीएम दा हाइरिबा थौदोसिगा मरि लेना फजना पाउदम पीरकांदा अखोई अहेनबा एक्शन लौनबा अदु चपचाबा एक्शन दु लौनबा लीगली अखोई ऑनरेबल सीएम दे हाइजगे नै म्याम दे अमरोमदा थौदोकदुकी मतंगदा लेकाय अदुगी मियोय अमना फोंगदोरकपदा जिप्सीदा मखोय मरी लाखिबनी आईआरबी पर्सनल अमसो यावे आरएएफ की कांगबु अदु सीसी हायर सेकेंडरी स्कूल दा लेबनी मियामगी ngak सेनबा लाखलिबा कांगबुना सिगुम्बा थवोंग चथरकपसी लाइबक थीबनी अथुबा मतमदा लेंगाकना मणिपुरदा शांति पुरकनबा होनबियो हाइके पनगा मिनिट कुनमुक तारकपसे सिदैजिदा मपालमगी मयांग सिफाई अहुम मैतै आईआरबी अमा जिप्सी थौरगा मोय लाए अदुगा सिगी गोसरीगी ताइनबा सिदगी मोय बोरा फत्तबम लौरे अदुगा सिदा आंगांगी सा योंबसिगी नंबर चेजी लौथोए अदुगा मोयना मै सुरगा सिदैसिदा थारमे अइना पेनता पैसे मयांग सिफाई लाइबा मपालमगी मयांग सिफाई सिना प्रजाबु ngakpi sembigadra hairaga moyna onjalaga प्रजादा मै थारदि अखोय करमाय हिंगनी मोय ड्यूटी नतेबा मैतै हाटपा लाखपनेबा अदु कमायना अखोय हिंगदगेबा सिनी माना थमनिंगिचे लैंगाकनने मसी जाति खुदिंगमकी ओइना अमुक्ता नेमदा हनबियु इंगना तपना हानागुमना अमुक्ता पुरुपसे नुंसी जानाना लेमिनजेसे अइ हाइनि हौजेक लमदमसिदा ओइरिबा तंगदु लैतादबा फिबम असे हानगी पुनसिदा हंजिनबा ngamnaba क्वा कैथेलदा लैबा इस्कॉन टेम्पलदा जग्या तौदुना थौनीबगी थौरम पांगथोखरे हरिनाम विश्वा शांति याग्यागी मिंगदा पांगथोखिबा थौनीबगी थौरम अदुगा मरी लेनना इस्कॉन मणिपुर की चेयरमैन एकनाथ दास ना फोंगथोखिबदा लमदम असिदा लैमिनरिबा फुरुपचा अखोय खुदिंगमक ईश्वर अमतगी मचानी ईश्वरना पिनबिरबा मतमदा अखोय खुदिंगमक तंगदु लैताना लैबा ngamgani हाइबगिदमक असेगुम्बा थौनीबगी थौरम असि पांगथोकपनी लैमिनरिबा अखोय खुदिंगमक अमना सोइनखिबा अमना ngaknaduna हौजेक ओइरिबा तंगदु लैतादबा पुनसि असि हानगी पुनसिदा हंजिनबा होनमिनसे लमदम असे खक्तना तना मालेमदा लैरिबा मियोय खुदिंगमक किदमक इस्कोने ईश्वरगे मफमदा पूजा तौदुना थौनीबनि हाइखे लैरिबा जगतसिदैदा लोइनमक्सी ईश्वर अमखक्तगी मचानी हाइबसी मसी अंडरस्टैंडिंग सी लैबा हाइबसी यामना दरकार ओय अखोय तसेंगना हाइबता खुदमैना अखोयना मणिपुरी मचासिना लैजरिबा चेलिबा मागी ई अदुदगिदी कुकी मचासिंगना चेलिबा ई अदुदगी मुस्लिम इचासिंगना चेलिबा ई नागा कांगबुसिंगना चेलिबा ई गी मसुसे समाने मसिना ताए मदुदी अखोय इपाम खक्तगी मचानी हाइबसी तसेंगना उले मरमदुना अंडरस्टैंडिंग सोयगिबदगी खना सैनबा नुंगाइनदबा इमुंग मचा अमदसु अदुम उंखनबजु थोइबनी मरमदुना फजना खंधबिरगा मसिगी मतंग असिदैदा थोइदोना मखाताना चथदना पुनसिदा शांति लेना इंगना तपना पुनसिगी हिंबगी महावसी सेलनबगिदमक्ता ngasi अखोइना विश्व शांतिगिदमका अचोब जैगा मजु पांथोकसरी लोइना तोंगान तोंगान मफमदा लैरिबा अवाबा तारबा लैगिदबा अदुदगिदी हौजि हौजिका तोंगान तोंगानबा अखोइ शेल्टर लौदन लैरिबा पुनमक्सिगिसु अवाबा याजरी पन इसिनावगे मरकदसु खना चनबा थोकपन माइन लैरगसु कोइ पनमना अमना सोइबा अमगे अवातपादगी अमगे सोइबदु नाकपीरगा कोइ फजिक सुयामबा कोइगी शांति ओइना लैमिना मयाम पनसि एरोमदगी माइना कोइगी थोलकपसे कोइ याम लाइब थिबनि मसि मयाम पन वाखन फादबिरगा कोइ सिना हाक्तनि अमन सोइबसु अमना नाकपीबसि दरका ओइ हाबसि खनबिरगा वनबा इंधरगा मदे शांति ओइना लैमिननबा मजे होनबिबा लोना कोइ नमु भगवान या सिक जैगा तौजहिना भगवान पिंबिरगादी वने सादर थेना मतन हाइ जस्ट मीन टू स्टे जगत टू स्टम पुंगमाना पिंबिरे पुनौ पेले स्वाइन तौना
भगवान पेंबीबगी भगवान की कृपादगी मैं पनो की शांति होबसी पोरकपा ngamdana koi hana gi matogumna nusi chanana leminwasi pin bi ocean haibagi damda koina jaygasi to pangthok. District Level Committee for Rejuvenating Coexistence Mayai Loisang Kakching na Sinduna Manipura Tangdu Laitaba Purako Haiba Demand Taudana Miamgi Achoba Kongchat Amachat Kray Really Edo Maikai any dagi Miam na Laktuna Kakching DC Office Get Foba Chatuna Memorandum Pisinke Chat Kiba Miamgi Kongchat Aduda Kakching District Yauna Tongan Ba Kulsing Dagi Lakpa Kanglup Kayagi Mioy Dising Kayana Sarukya K Kongchat Aduda Manipur gi apun bagi ngam kai han bayaroi kuki lal hoba singdagi su lapthok o Manipurda tangdu leitaba amuk hanjin hanbaga lunina mayum makai manghan takhan kraba singi leifam leitraba miam gi khunda leitanaba lengak na sinbi gadabani amasung Manipur gi apun bagi saktam kanba lamkai han bayaroi haiba play card sing paiki amasung kholau oi singoina lauke Kongchat aduna lamthongfam yaurabat tungda District Level Committee for Rejuvenating Coexistence ki Thoburel Singh Changsenduna DC Kakching Somorjit Salam gi khuthangda India gi Prime Minister, Minister of State Home Affairs, Manipur Lengak ki Chief Minister amasung Manipur Lengak ki Security Advisor the point tara yauba wakat warol amaso pisin ki Pisin ki bawakat cherol aduda kuki lalhoba singa thamliba suspension of operation lakthoko mapandagi changlakpa mitop sing masak khangdoktuna Manipurdagi halanko irang asigi asengba achumba langla langjin puthoknaba athubada fact finding committee ama semduna mara laiba sing ain gi chapchaba chairak piu Manipur gi manungda separate administration demand tawba yaroi Manipur gi territorial integrity ngaktuna thamgadabani Manipurda NRC chatna halu Manipurda santi halak halu amasung hana lairamba nungshi chana na leiminabagi mari adu halak halu mayum makai leitraba singi matik traba leifam piu Manipurda gi poppy plantation manghanwada akanba thaurang lokhatlu amasung forest land kallu amasung Manipur gi national highway anida pusilakpa darkar oiba potlam sing asoi angam yaudana pusilakpa yanaba darkar oiba khongthang sing lokhatlu haiba demand sing yauki Ngasi miyam gi khongchat aduda saruk yakiba District Level Committee for Rejuvenating Coexistence ki member P Samarendrona phongdorakpada kuki lalhoba singi su leidiba makai Manipurda ingtappa purak pangamloi athubada su loktoktona Manipurda peace puraku kanglop ki irang asina maram oiraga mayum makai leitraba amade me ahum dagi haurakliba Manipur gi irang asigi achumba puthoknaba committee ama semduna achumba puthoktona mara leiba sing ain gi oiba chapchaba chairak piu irang asina maram oiraga mayum makai kaya na thadok pikraba miyam gi chapchaba compensation pibiduna athuba matamda tangdu leitaba pibiu Manipur gi integrity hirama matada kaibe yaroi miyam gi ihausi makhata na kari oirakani haibesi Manipurda Home Minister Amit Shah lakadori basida mahakna phongdorakpa wafam sing miyam na munna khanaraga darkar leiragadi ngasi gi asidagi hena chawba ihau lakpa yai masi pumnamak center laingaki makhapole haike Operation with Kuki militants. Masih quite again, but Masibu Heg like drink a day, suspension bu Heg to drink a day. Manipur peace have a suklay later have a safe Kazapani, Haduga Manipur, I'm kind of sanctuary by illegal or by migrants in Zemiro Mitop Sing into Kipapamba. Me 3 days, how regular Manipur Toliba no white about Missimina, Toliba, May Tadoliba, to San Puda More than Makonkayada. Masigi Haurak from Semasi Tidonaba, fake finding team Matiraga. Subsana Tidoga, Maralebes in Subsaba, Dandi Pipa. Sidakoina, Kanda Tamjeri, Aduga in Manipur integrity, Pibam Amatada, Kahan Bayarway Habigi, Wapam Sima Condition, Tamjare, Aduga National Register of Citizens, Manipur the Sanahanba. Fighting Marubise, how Mayumaka Tado Karvale from Sapam Kandraba Mayama relief camps in Lady. Masidai settlement P. Dragadi. Makoi nati human being in the human treatment to Jarakanda relief came hungry by question the Makoibo Haujik Sendabiri is a pitactory. How long can we sustain it? There is the question of sustainability. Masigi sustainability and Lebanina, Lengaks in the Subsaba proper about planning a Magalina, Atoba the settlement for Hibasi, acquisitions about Hazaba demand money, as I quite Hill City, Karigumba. Hayang hangsi lakpi gedre ba Union Home Minister sumana toropa thabak thorom sing do kamna neina jagani darka lere gadi akoi sukso isoidra praja singa loina rekanda praja singi tana jaraga sidagi hena chawba heusing lakba haiba sidi it depends upon the central government's action response basini tamjani ngi
Jawaharlal Nehru leikidabagi yankai mapan suba kumon thoram ngase Manipur Pradesh Congress Committee ne sinduna Congress Bhavan da pangthokre thoram aduda CLP leader O Ibobi amadi party asegi atai karmi kayana saruk yake thoram gi saruk ama oina leikidrabagi murti da leisu katuna ikai khumnaba utke paumi singda wangang laduna CLP gi leader O Ibobi na hai leikidraba Prime Minister Jawaharlal Nehru na India gi oina singthaba yaba thabak kaya tawrami mahaki maramda singthabadi loiba nairaroi haike Sibida Labor, Mipum Kudimuna, Pandit Jawaharlal Nehru se, Mana, Prime Minister Werpada, India see modern architecture of India Haida, Prithvi Punamagna, Haine Givani Magi policy program Mayama non-alliance ki, Karika Mayam Dudi, Loina Panjabanga Maroi, Aduna Sugumba Lake Hidraba, freedom fighter. India ki ihan hanba Prime Minister Sima leikidabagi yankai ma palak suba mapok no misilida koi leijeri ba Congress ki leader kharana magi mafamda to women khangba utjaba aduga ai manam ta lei manam torsu Florent tribute haibatare Pandit Jawaharlal Nehru ki mafamda koi kachabani sadanjal Amarom da hozeki oiriba Manipur gi fiba masida Kendra Sarkar amadi State Sarkar na tumin laisin basi laibak thibani Bharat ki Home Minister lakani hairi basi nahan makai kari gi laktribano Manipur bu santi hanjinnaba honagadori bran natraga kari tawgadori bano haiba thamki di Center India government haibse koi di ima ipa gumbane moina timely intervene tawbidna asiana tawriba mayam singsi numit nini humni gi manungda Haibatare, say latest 1 week ki manung da Haibatare. Tang ahum da Tokibani, Tang Tarab Hobda, Moy Ate Amamagi engagement layer Magasu. Masi immediately Honorable Prime Minister Laktrasu, Honorable Home Minister, or any of appropriate authority Amat Hajalaga, ID intervene Togi Base. Tiang Grabra Huzikti, Mayamsi Wakanzi Jatana, Akojibu, Bharat ki Nagari Koi Rabajala. Manipur se karino moina khanbiri busi khanarasu community ani ingasai amuka hanjanjarabda pau phaudo na hauda ba miss kanwa haibitare misunderstood haigadra misconception haigadra kainom da laibak thiba thodok thi thokre timely intervene tawbiraga noi karigino noi bharat ki nagari haktani manipur le lemin bang haktani si tonari si noi karino haidra id Matam sana intervene tawbiramagadi si yona extensive damage aduga mangri takiba singi topu to seba adu akhoi yamna precious life mayam mangri mayam se karada orsu aidi handaram gadra haibse atai mangri ba khokhi badudi akhoi kenobu tawjaro miyoiba precious life mangri mayam singse si yona aidi tawramoidra haibsi aidi May ahumdagi hauduna lamdamasida thokliba irang lengakna santi fangle laurabasu manung changsin ba mafam kayada dingasi fauba tangdu leitana leiba ngamdri haina Imphal East District ke manung chana leiba leitan pokpidagi salam angautom bina fongdokre wafam masi suda leidiba kuki militant singna micham miyam da onsinduna khut tharakpa sigi matangda yaning da ba fongdoktuna leitan pokpida leiba community hall da pangthokiba miyam gi oiba wakat mifam amada fongdokibani Wakat mifamada Manipur da NRC chatna halu suda leiriba kuki militant sing kudakta handoko haiba kholawga loinena suspend the su kuki militant long live Manipur kuki militant singna micham da nongmai kapsin ba action lokhatlu India government na su laktho uthaba placard kaya su sizinake angau tombina makata na hai lamdam asida thokliba irang asina maram oiduna leitan pokpi haidiba khulisida yum kungamari hena kuki militant singna mai thakre adumapu mafam ase khara safare haibadagi yumda changduna leike marak asida khangaudana khul asida kuki militani chingnaba miyoi singna khut tharakpa horake asigumba tangdu laitana leiba ngamdriba mafam asida lainga ki oina ahenba checkson thorang paikhat haningbagi apamba fongdoke loinena tungda horakliba ichaisu singi khanduna isagi lamang bayaroi haibagi wakhalonda ima singna khongfam chetna lepli haike ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯁꯤꯅꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯏꯆꯥꯒꯤꯗꯃꯛ ꯏꯁꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈꯔ ꯁꯤꯗꯣꯛꯀꯦ
अखोई लम जिदि कंदबा यादे अखोई ngamba अखोई शक्ति दा अखोई लम कनगनी हजि अदुनो हजि भारत सरकार ना मणिपुर सरकार ना मना कोंग मेंसंदना ममित उइसंदना अखोई गे वाकत ताबिदबा अखोई गे अवाबा उबिदबा से अखोई अचोके मतिक पेंदे भारत सरकार ना लोइसनगे हारगदि मोय ngasi bawbuda tha ama chumna lelakpa haibje akoi wana lenba punchi der kayam sangamni nungaina lenbadi tha ama tang hogi khanghode adubu chabam thakbam khangdana laikai jegi lelikwem da anga unaba nupi ahum marim ji yauri sikarma phibam da no urangwan mayam ju khanbiyu praja mayam ju manipur sarkar kai dawlai ngasi bo hayam haibide bharat sarkar kai dawlai ngasi bo hayam haibide moi makhuta laiba natro suda laiba kokila lawbaja aduna akoina pamjabadi ngasi haiba numsida gi suda laiba moise mai mafam da halan bigo aduga praja da khutha baje tawhan biganu akhoi ju ingna tamna laijage akhoi shanti pami akhoi irang pambe akhoi de akhoi lam ngakjage akhoi lam kanjage habani moi mayum thugar ga akhoi laige habanate state police na state sarkar na akhoi bu ngakpi ba akhoi Amaromda wakat mifam adugi saruk amoina laikaya sige club ki miyoy sing unaruba matamda su chatnaduna lairiba kuki militant sing masagi laifam da laihan kre haina lengak na lauri adumakpu laitan pokpi hairiba mafam asida relief tawduna lairiba mafamda Assam Rifles laina khut thaba leptri haina Youth Sporting Club ki secretary Waikom Lukoina Fongdoke Laitan pokpi hairiba mafam asi chingna question duna laiba mafam amani thokliba irang asina mafam asida lairiba miyoy sing tangdu laitana laiba ngamdre masi thoktanaba ahenba security forces thajinlakpa amade mafam asida chana thaknaba phangdriba khudong chadaba leiriba mayam asida laingakna meeting changhaningbagi apamba phongdoke igi militant sing na tawribse ko ki congress le leiriba prajasing se tak thuoga moina leihauge haibagi wakhalon amada sum hanjina नमोजे कापगा लेरे मरमदुना सरकार सिना यागदि अतु मतमदा कोगी हुजिक थमलिबा सिक्योरिटी फोर्सिंग सिगी मथक्ता अहेन फोर्सिंग थमबिरगा खुंगंग सोमदा लेबिरुबा लग्जरीबा प्रजासिंग असिबु ngak senbiyu amadi kuki gi sugi kambu sing ase अथु मतमदा मगी सुजी कलथत बिरगा मखोइसे तकथोक पिक्रो हाइबसि कोगी क्लब सिगी माइकेदिगी हाइजरी अदुगा हौजि फावबि सरकार तेखोइना अपील अमखक तौजनिंगी लेरिबा प्रजासिंग असि कोगी इरांग असिना सुबा नोंबा मत यादरबना साना थंगब क्यामा वासले मरमदुना यारगदी सरकार सिना खुंगसते लेबिरिबा लेजरिबा प्रजासिंग असिगी अवाबिसु उबिरगा इरांग असिदा वालिबा पोसे मयामसि अतुमतमदा पांगबिरलगदी क्लब सिगी माइकेदिगी नुंगाइजगनि हाइना मेदेगी थोंगदा फोंदोक्सरी Manipur gi hojik oiriba phibam asi yenglaga Imphal East amasung West ta pamdaba thodok thoklakpa yai haibagi chingnaba leibadage district ani ase da curfew thamlakpa do ngasi gi oina ayuk pung 5 dagi ani fawba curfew komthoke Bisnupur district ki oina nimit yungba pung 32 fawba curfew komthoke aduga Kakching district ki oina ayuk pung 5 dagi pung 8 fawba curfew komthoke curfew komthoklingai matamda kaithel amadi dukan sing thong hangnaki miyamna chana thaknaba amadi atai nongmada changraba yadraba polam sing leisinake hayengi oina Imphal East amasung West ta nungthil pung 3 fawba komthokani Bisnupur gina nungthil pung 2 fawba komthokre paugi maraktana ten break amalawminase Babina Diagnostics Manipur da ihan hanba oina ingsok lisingamaga jamapal marifuhumdoida linkhatki masina awang nongpok Bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pakna pangthokli wana hona jaba miyoi bagi sebani khana angamba thakta laibak thiraba ana ayek nanglaba kaya gi mating pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibiraki miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses.
UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Break ki matungda mayambu taram nokchari makata ba pau sing amuk pizare. Ngai hakki mamang da fangba pau da Bisnupur district ki manung chana leiba Moirang maningi uyung makhong village ki yum kuntrarom khudlai matik chana paiba kuki militant singna mai thadokre. Elite TV ki correspondent na pirak pa pau da thodok adu nungthil pung ahumga minute kuntra adu da thokkibani. Mafam adu da khudlai paiba militant sing aduga security force ki kangbuga nongmai kapage makol taki hairi. Aikhoigi Bisnupur district correspondent na mafam adu da changsin bangam drabaso lapna ubada mafam kayada yum mai chakpagi maikhu karak pu uki. Lamdam asida hauzik thokliba kanglup ki irang asi athubada loisin biduna pokna fam lamdam oiriba moreda tangdu leitana amuk hana khunda leita duna leiba fangan biu haina moredagi lanjenarakpa singna Manipur lenga ki puning chingsilakli wafam asi moredagi lanjenduna lamding higher secondary school da changja fam lauduna leiriba singang asi aikhoigi paumiga hakthengna unarubada fongdorakpani more haino makhong ward number 7 dagi leisangthem tamem leimana hai Khangabok Kendra ge MLA Okram Surjakumar DC Thobal amadi camp asibu senabiriba ichininaw singna award pa amata ngasi foba leihandana thambiri adubu aikhoi nungaifam khangde aikhoi moreda pokchaba moreda chawjarakpani adubu handak ikhang khangawdana thokhiba kanglup ki irangda aikhoi gi yum kaising mai thadok pikre Thawai hingnaba lampa kamada aikhoi punna leike mafam adudagi state force singna aikhoi bo army camp ta leirake mafam aduda ahal singna chakni ba amagum mana Khangra mana paiduna chak lakpa ngaiduna yamna wana leirake ising maising chinjak onabagi angang kaya ana ayek yaurake tungda makoibu security piduna mafam masida lakpagi lambida palelda fazadaba wahai wata sizinaduna maitei nakoi amuk hana moreda halaknu haina lauduna nauri kapsalakiba yamna thamui sokhe lamdingi chininaw singna ngaibiramduna MLA or Surjakumarna hangdokpiriba relief camp masida changjafam lauduna leire Mafam asi award pa amata leihandana nungaina thambirabasu nungaiba ngamde aikhoi thawai yamna wai kuki singna hauza handaki asiga ahumlak sure state force thambinaba kayarak haijakhiba leikhre adubu irang loikhibaga state force sing laukthokkhibana awabasi mayoknabani aikhoi yumda hanba fanganbiu su nomlaga hingjabani maramasina state force sing matik traba sing thambiyo haina Manipur lenga ki pungning chingsilakhe more ward number 9 kai Kuno laikai digi konthozam tombana hai mioi ba aikoi na hingli basi pandam amaga loine na hingli bani adubo aikoi gi yum kai loina mai thadok pikre aikoi gi tungi pandam karino haiba khangba ngamdre pumna mak thudek pikre adubo prajamiyam gi hingba gi hak lanthum ngak na baleiri ba laingak asina ngasi foba tumin na leishin basi thamoi sok na nuaite athubada Manipur lengak na waroi shinama pubiraktuna makoibo amuk hanna masagi marekai moreda tangdu laitana hingba ngamanbiu haina lengaki pukning chingsilake Khangabok Kendra ge MLA o Surjakumar gi meeting makada Peace and Harmony haiba pandamda Lamding Higher Secondary School da hangdokliba relief camp ki convener Konjangbam ibungona hai MLA Surjakumar gi meeting makada hangdokliba camp asida DC Thobal Club Organization amadi prajamiyam na hozik fawba leptana mateng pangnarakli makata na su tangdu laitaba santi puraktuna masagi marekai makhunda handriba fawba MLA ga loinena thawai hakchang yauna hona khigani haike Sandoga aduna aikoi santi oibu gamde aikoi ji hujik kari haitare mangsu chatpa gamda tungsu han bangamda karakter lerisi punsi gi pandam mi oibu loina leje aikoi pandam du lende thudek bire pandam amta leitre pi chagni thakani adu aikoi gi pandam mai bi karai no ko chi bakang mangsu mangmagam aduna athu bamdamda sarkarna aikoi gi leibiri ba aikoi gi disda awana tariba relief camp daliba punam makpu yai phanabi damta Atu matumda silbi ne wen aina paudam Hauzik thokli bairang ase loishin biu maitai singe lanthum sing punsingak sen biu haina oinam ase ke MLA irengbam nalini ki khuthangda memorandum ama India ke Prime Minister da oinam gi maira pai bi apun balop club amadi organization nangasi pisin kre memorandum pisin baduga mari lenena oinam maira pai bi apun balop ki president mutum romana fongto khibada Prajamiyam Santi Hanagum Santi Hanjin Hanbiu Haina Lengakta Taksin Bani
MLA na makha tana sawgatlaktragadi MLA gi mathakta khongjang kaya su changsilakani haikhe कोई शांति पामी तसेंगना अब कोई खना चाहिए पामते कोई ना कोई ngasi memorandum पिछन बलाक जाए बजे तो कोई याम शांति होने लाग जाए कोई करीम तो कोई मनी नमत होकने लाग जाए तसेंगना है कि सरकार दा कोई ना शांति लेहन बियू अवा ना मयाम जी को हन बियू होन हाय बजे कोई की दिमापी मपा ओइरिबा कोई की इमा ओइरिबा कोई की MLA जी दा हाय गदबनी है ना कोई इसे कनो MLA की मफम दा लाग जाए बनी कोई तसेंगना है कि कोई ना पीरिबा memorandum असी दा यावरिबा मयाम से असी थबक ओइन ओंथोकपदा कोई की कनोगी केंद्र जी की मपी मपा ओइबिरिबा MLA नजु मसिदा सरुक याबिरक्तबा तारगदी अखोय मतुंगदजु अकनबा खोंजंग कया कया कोई MLA की मथक्तजु चंगजलकनी Memorandum pisin balakpa miyoisingna vote mayada thauna fabigano withdraw so with Kuki militants Manipur kaina basinbigano protect the life and properties of indigenous Meiteis Kanglup khudingmak ima amatagi machani Manipur kaiba yaroi haina thaba placard kayasu sizina kibaga lunina kholaw kayasu laukhe Memorandum pisin baga mari lenana MLA nalini na fongdora kibada Kuki militants singi su lokthokpiyo haina MLA singna Prime Minister da taksin kibalekre Hausiksu miyam gi apamba mahaksu sogatli tangai fadragadi MLA oidrabasu yai haiki Menda akoi su lokthokpiyu haidana akoi memorandum pisan kiba leijakre aduga akoina amuk masaisida hairibasi Kuki MLA singna separate administration ama makoina demand tawase akoi gi site gi masi lemhoriba MLA singi site gi masi sungya ya janingde sungya yaroi masi karigumbada central government na masi yabira haina khanba taragadi masi Manipur gi integrity da asauba akaiba integrity kaigadaba ama oibanina masi gi wafam sida aikoina sungya ya jaroi MLA ma oina matamduda lepak kaigadoba wafam lepak kaigadoba matang oirakpa matamdadi aikoina MLA ni haidana leithokjaroi mayam praja mayam single loinana mayam gi Manipur gi oiba miyam gi khongjangda sungsoi soidana miyam ga loinana sangsanminajagani haiwa famsu thamjari aduga leipak asi kaidanaba integrity puraknaba shanti puraknaba gi damakta su aikhoi chu MLA ama oina hangna angamba thakta leijariba praja section khuding makka wari batai sadunadi wanajari haibadi khatnaba zainaba haibasina side ani makta afaba haibadudi oidabanina yariba makai khanadanaba zainadanaba Hauzik thokliba Kanglup ki irangda sudalaiba Kuki militant singna sugi khudong chaba lauraga maitegi khul kaya mai thaduna ut olhankre mioi kaya gi punsi manghankre maramaduna Kuki militant singi su lokthok tragadi Kuki militant singa lanthengnanaba club amadi mioi chama club kuntraga taruk ki mioi lising ahum ga chatruk lanthengnanaba sem sare haina popular club ground wango mayaida kumbi kendra gi manung dalaiba club kuntraga taruk ki apunba mifam ama warep laukre Longjam Manglemba Wango Khulakpattagi Ahal Longjam Manglembana Thoramapu Oiduna Pangthokiba Mipamda Wango Gram Panchayat Wango Terakrong Gram Panchayat Amadi Borayangbi Gram Panchayat Puna Gram Panchayat Ahumdagi Lakpa Mioi Lising Kayana Saruk Yake Mifam Maduda Mioi Kayana Mapandagi Changselakpa Kuki Singna Yelhomi Oidiba Maitei Singbu Mangthinaba Amadi Lamdam Si Makoina Mapu Oinaba Honare Maram sina tungi mirol kannaba aikhoi su siba kidre haiba wafam sing fongdok nake Thauromda da wangang kiba khangembam ratan na fongdora kibada nongma siraga daba aikoina imalai ba ki ning tamba ngakpada Manipur gi ngamkhai kai naba honarakpa kaya thengnanaba sem sarasi haurakliba tungi mirol kallasi haike Agenda ado khoi uri khange agenda ado khangaba matunda gasi akhoi gi paliba sarkar sina Praja singsida kari ubirabano aige chinna leiba ngai habdu yade badu praja kanane yaba pa kanane yade nasi akoina siba ki dise kari ki dabutaro aige khungdam aige iramdam mungi hana agadi makhogi ma to thana e chu pani basa tarne nasi da akoina kininga leke darkar hoy badi akoi apun madure akoina bu pulaba akoi bu nuksiraba akoi lingse mangraba kanana akoi ki lamdam sina saha ka doise
दरकार होइबदी अखोई अमत तो होइबदुनी दरकार होइसे मदुर सीब की बगे आथो होइदे आई अब सीबरगा आई इसा इशू सिंदुरा लेखा तारगा ले हगु तो मेली आई होजिसु खुदा तो आई थवाई थाबा कीदिना की दरकार होइ थौरमपु लोंगजम मंगलेम्बना अखोई मैतैदी लमदम सिदा हौरकपनी इपा इपु सिंगे हाकतक्तगी खोइरी नहोम ताबा लमदमनी अदुबु खांगो थक्ता चंगलकपा कुकी मिलिटेंट सिंगी मिचंगदा इंडिया गवर्नमेंट ना मिचंग चंगबा यानिंगदे लान पामजदबा शांति पामजबा मैतैनी अदुबु यारक्त्रगदी मतांगना थौना फना सिदोक्सी हाइकी अखोई मिशन लेजदमने अखोई अतोम जाति ने हारेगा मखोई बुना मखोई मिशन दा लेरगा अखोई ग्रुप फाजन बिरका दा अखोई मी बहातो पीबा सुगुम्बा इंडिया गवर्नमेंट सानरीबा अखोई पॉलिसी छे अखोई यानिंगे अदुना अखोई अजि शांति अखोई लान पांदे हारेगछु अखोई अजि थौना फना अखोई सिबता अखोई सीना गिदम दा अखोई सेम लान गिदम दा अखोई सेम सारे अखोई खुदिमक कोई अपुन में तो पुन लगा कोई ये नहीं गांव का खुद थासेगे अहुमदगे हौदुना थोकलिबा कांगलोप की इरांगना मरम ओइरगा युम कई कया मांग ताख्रबा कुंबी केंद्र की मनुंग चनबा तोरबुंग ग्राम पंचायत की वाई खुरोक बांग्ला गोविंदपुर फौगाकचाव इखाई तोरबुंग कांगवाई साइटोन ग्राम पंचायत अमदी तेरा खोंगसांगबी ग्राम पंचायत अमदी कुंबी केंद्र की मफम कयादा मांग ताक्लिबसिंग असेगिदमक महाकना अंगम मतेंग पांगनी मसीदा फम की दरकार ओइदे हाइना कुंबी केंद्र की एमएलए सनासम प्रेमचंद्रना फोंदोखरे कुंबी केंद्र की सलान कोंजिंदा लेबा महाकी युमदा पांगथोकिबा पाउकी मिफम अमदा महाकना मखा तारादुना हाई मियामगे अवाबा उरगा हेना नुंगाइतबा फावी मणिपुर की चीफ मिनिस्टर अमदी अतै मिनिस्टर सिंह लीडर सिंगा तानारगा केंद्र सिगी मियामगे मांग ताकिबा हंजिंद्रिबा फावबा महाक लेपकनी चेलोय तंगाई फदरदे एमएलए ओइबा ओइदबा फमगी दरकार ओइदे मियामना याबा थबकता तौगनी अदुगा असोक यामना वारिंगै तालक्सिदा पॉलिटिकल मेलिएज लौनबा मियामदा अहेनबा अरानबा वाफम कया हाइजिनबा मियोइसिंग यावरी मसीना फत्तबा थौदोक थोकलकपा मतमदा मधु सानरिबा मी मसा मसाना दायित्व पुगदबनी महाक केंद्र की मिहुत अमा ओइना केंद्र की दमक खोंगफम लेंगदना अदुम लेगनी हाइके हानि अवाब लेरिंगसी मथक्ता हौजिक कमु हेना अवाब पिरकपगी ममी मुतारक मसीना मरम ओइदना आई हजिमक आई साइटगी आई कुंबी केंद्र की मिहुत अमोइना आइना ngasi media da ni haijari ai mangraba ai imai chagi tobung gp gi koi waikurok bangla gobelpur pogokchau ikai mamang lekai tobung mamang lekai amadi kangbai asina singba amadi saitol gp gi mafam singda mangri takriba mayam singa se aina angambal level da ai nungsi ai leader singa amada ai honorable sem tongan leader sing mayam amaga minister mayam amaga tanaraga tabaksi tauna bakana honnadana leiringi talaksida amukasu ngara amu nauna mai tasi thajalakwa machine maram orga aingolda tongning da khalam da thabak mayam ama ai maisa singi khonjel je taraga wakhalda hena nungar tuma phore maram sina ai gp da leiri gp ani sida leiri ba amada ai kendra gi mangan tali bising se tabak ta hek ontok ti phawa ai sa sungchen che loi ai mafam sida leini miyam gi damak ai miyam na ai na mihut oiraga afaba oini ai mihut oiraga nungai gini khanbado ai adumak ai tabak ontok ti bawa ai kumbi kendra gi mla amoina ai sam chacharoi tangai phadradi ai pham gi darkar laite ai samak public mayam gini public na ya bathok tai tawgani हौजिक थोकलिबा कांगलोप की इरांगदा कोंथौजम केंद्र की मनुंग चनबा कांगमोंग मैस्नाम मनिंग लेकाई मखा थंगबा नाकलना कुकी खुल सिंगा ताइनना लेरिबा मरमना निमिदांगी मतमदा अकीबा कोकनबा लेकाई एसेगी लंबी थुंगना ममांगी मिखलदा कोंथौजम केंद्रदा आईएनसी की मिरेप ओइखिबा किसान कांग्रेस मणिपुर स्टेट की चेयरमैन लाइशम नंदो महाकी माइकेदगी मई थानबा सेल की मतेंग पीख्रे लाइश्रम नंदो मसा लेकाई एसी कोलिबा नहारोल क्लब कांगमोंगी ऑफिस लाक्तुना मई थानबदा चंगदबा सेंफम सिंह क्लब ता खुदसिनकी नहारोल क्लब कांगमोंगी एडवाइजर मोइरांगथेम अजित कुमार न फोंदोरखिबदा कांगमोंग मैस्नाम मनिंग लेकाई मखा थंगबा नाकलदा मियामना नुमिदांगदा अकीबा फाउंगरिबा अवाबा सि उबिरका लाइश्रम नंदोना मई थानबा मतेंग पिबिरकपा हाइनिंगाई लेतना थागतली हाइकी
riba hojisi khudam moina harabada singlong gi maikai thangiba maikai asida leibiba ima ben singi paipal singna so asukamatik pungning waba loinana maikai asomda leibiba khwai khoi mana awaba konanaba achangba khudimak ai mai ngalhana bagi thorang ama oina kai naw sigi maikai dagi jo khoida hana takpirak leibaga mari leinana inaw asina khoi gi aki basibu ko hananaba mai thanbagi thaba asida achangba paisa khudimak social worker mingona panjarabada Laisan mando awang jida lebiba agi naw social worker asina asang magpudimo mateng pangbigani awat pakudimo takpira wahaiba hum thambibaga loinana akoi naharon club kamong dasu akoi yam ngaijaba mahangna tawbireba hajuji wanarebe pajajing khanbiriba asi asuke mate thagap phondok chari Peace and Relief Committee Singjamai AC Precom na hojik oiriba Manipur gi fiba masigi matangda Kendra segi MLA Y Khemchan gi khuthangda memorandum ama pisinduna Manipur da santi purakna ba honabiyo haina taksinkhre Kendra segi MLA na sumha ki maikai degi pangthok payaba khudingmak pangthokani haibagi thajaba pike Nati warisi kangluk kuntra mari mga punna kunda minari basi samana na warabani pochei laktabi awaba degi karibu thokadage haibage awaba mayam simaraksida koi punna waminari haitare so ngasi aikoina prajagi mihut ojerisi siyamai gi MLA mihut ojerisi siyamai ihanan bada siyamai prajam yam gi thamoi sokna banati ado sarkar karimta tawde dudi ai nima bauta aina khurmaga hajari sarkar chu tobuya ba tawri samna nakal animakta laigiba stranded hogi maitai mayam ama chimi mayam ama amata matu namta sondage mi lising kuthagi mathakta hondoki du ko gi paramilitary sing su asobo mateng pangbigi state force sing su asobo kan logi adu kangluki irang thoki bai sidi mengkhat padam matam sangbagi ang matam loguni na khali aduga ai ngasi maboi myam lakpasida haijari aine yadaba nomai paiba kangbuna parja sum hatna legani haibasi control tawhum tui do tarukta taragadi kaidou sige do akoi ai khandamina saina thamjarakanda ai punabaksi honorable chief minister thamjage masu yam kanna honari bani thamjarakanda kare gi ahob leibudo menkhana ba mayam na bibidi ba paktaksi ai gyan ojarakanda ai punna miyang ba sabin jage nei tai Amaromda committee gi member Imasia Manasu wafam kaya phongdokhe Punga mari mangani sujala ba yamna ko tingong le ba na isa chiri naw mayam sina I akap kholaw mayam sita thamo si puhman de ajuna maram waraga ngasi lebi ba isa singje asi MLA tara sina tawre ba koina chile policy program ma to mali akin sum khanjabra ko Manipur si thugai na silpa atu ma policy program mali ajuna maram waraga masi chief minister khangchan na dana masi mokoi bi thagokhiba moi bulele chalan kiba amadi magi 상가하더라 뭐 두가지바 아주 담하나 민나 레싱기들은 미암다 와 다한세 무슨 이 뭐 쇼핑 마이제데 샤싱나 하지 민나 레싱기 비세 거리 마음기 로시니 샤니 비탄자니 나피 그거 넘거도 버지 나피로 디마푸다 낙낙바 팅기름들이 라이르나 우기는 또 불란제 팅기름들이 라이르나 디마푸는 비시라 람비 팅나 메이터 양부라 고제이잖아 비팅하다 메이터 양부라나 룩도나 내가 뭐 거기나 랩랩 내지는 무슨 가림 바그라운다 가림 뭐 초기 약간 자나파 타기 무슨 뭐 초기 그냥 뭐 잡지 구닥담 탔디 Hojik lamdam asida thokliba thokaningdaba thodok-segi matangda tangdu leitaba puraknabagi saruk ama oina Sagolban Youth Development Association asinduna ngase Sagolban Bijoy Govinda mamang lekaida wakat mifam phamkre wakat mifam aduda saruk yakhiba mana phongdorakpada maitai furubase hingna sibaga chap manare thokliba thodogase ngasi fawba lengakna wahai ama fawba haidana leibasi penjade aikhoigi daita khudingmak puduna leibak asi kannaba athuba matamda paliba lengakna nakal animakta wari saduna ingtapa puraknaba honagadabani haike Lunna, implement NRC Save Indigenous People, Wake Up Manipur Government, Go Back Cookie Immigrant Thaba Placard Singsu Season Ake. Jurigi mamangda, nintau palingi matamda, akwai ge haitoi singdoi ba warrior kambu singna leba amadigi leba amada landaba ki thabak to. Ngasi yamna democratic oidaba, akwai ge bharat ki संविधान na Acham kallaba pithibigi countries mayam pi advance oidaba countries da apik pa state ama north east leriba khoi sidida high riba thogdo do khoi thobane tasien habada majority na minority tale habadi akoi
पृथ्वी की लाइव ngasi waktu phangi be history da koi loina khange tai mo song yengo ngasi dengo minority group na majority ta le akoi ko chen chen le re ba maram di kai gino ha matam da madu akoi thengno bum da thengno bum da se kai gino responsibility person ha bam le re akoi gi daita puri ba mioi ba kanglo akoi gi makoi daita ori ba kangbu sing chine na masigi daita sing ja makoi na masana khangna mayam gi mhut chin labani na madu gi responsibility lo ra ka da kudi mak thengna ga do ne ba akoi na makoi matung illa ka da dakar oi mayam sing do akoi na makoi gi pibam thokpa akoi gi tawbom thokpa sing do akoi loina taw ga do ne ba adu na tabri na akoi ji pangang thongna thok pam nam de isen chena akoi se hingba shor hol laga wakal ji lai tabom khangdra ba yengo chahi lisang kaya ma ngasi bakta akoi ni hingi se singi ban blocket mayam mana akoi se tampak te hingi ba akoi sing se ngasi akoi leita ne himngam de ba miam amaga nupsi chanana leiba hai ba se solution porak ti gai nupsi chanana leiba sungum ngamoi lamdam asida May 3 dagi hauduna thoklakhiba irang aduna maram oiduna kuki militant singna chingi mafam kaya da bunker sajinduna ching manak nakna leiba maitai khul kaya kihan khangan bagi thabak chathaduna lakli masigi manung chanangarang leitan pokpi hairiba khul asida bunker sajinduna kihan khangan bagi thabak chathake madugi matung tarakpada lam asigi akoibada leiba mafam singda 28 GR amadi Assam Rifles ani punduna ngasi combined operation chathakre operation aduda sadang top hairiba mafam aduda kuki militant singna leiramba bunker tara thugaiduna AR gi sentry post manga thamkre haina thajaba yaba paw amana hairi Rising Sun Club amadi Committee of Forward Clubs Thongzo ani na khutsam na dunanga se Thongzo Waikom Khongnang da leiba Rising Sun Club ki community hall da wakat mi fam kre wakat mi fam da tongan ba warol iba play card kaya season baga loinena pen da bagi kholau kaya su lauki Mifam Maduda Sarukya Kiba Rising Sun Club ki advisor Okram Ragumani na Fongdorakpada Bhab Tanadabada ki Thokliba Irang Asip Matam Kuidakle Atuba Matamda Laingak na Thokliba Thodok Asit Loishin Biu Loinana Sit Humfuda Ladiba MLA Singkautuna Assembly Mifam Pamduna Watok Asit Loisin na Bohana Biu Thasigi Kungama Panda Union Home Minister Lakani Hairiba Sida Chief Minister Singkakta Wari Saba Nataba CSOs Amadi Intellectual Group ki Miyoi Singsu Kananay Nabasida Saruk Yahan Biu Haina Makata Ke ꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯝ ꯁꯥꯡꯃꯜꯂꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯁꯤꯟꯕꯤꯌꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ ꯍꯨꯝꯐꯨꯗ ꯂꯩꯔꯤꯕ MLAꯁꯤꯡ ꯌꯥꯎꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯧꯗꯨꯅ ꯃꯐꯝꯁꯤ ꯈꯟꯅꯍꯟꯅꯤꯡꯉꯤ ꯚꯥꯔꯠꯀꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯆꯨꯝꯅꯗꯒꯤ ꯁꯔꯀꯥꯔꯒꯤ ꯃꯟꯇ꯭ꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯇꯩ MLA ꯈꯛꯇ ꯅꯠꯇꯅ CSOꯁꯤꯡ ꯑꯃꯁꯨꯡ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯒ꯭ꯔꯨꯞꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯈꯟꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯍꯥꯏꯕ ꯁꯥꯟꯇꯤꯁꯤ ꯄꯨꯔꯛꯅꯕꯒꯤ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤ Amaromda wakat mifam aduda saruk yakibe Rising Sun Club ki auditor RK Ongbi Sunolatana makha taraduna Hawjek paliba BJP sarkar na thokhaningdaba thodok thokre adubo athuba matamda waroishin ama puraktaba haibasi yamna laibak thibani haike ꯎꯔꯛꯏꯕ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯄꯨꯔꯥ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯊꯤꯗꯣꯛꯑꯒ ꯍꯥꯏꯕꯤꯔꯗꯤ ꯐꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯑꯃꯤꯠ ꯁꯥꯍꯅ ꯅꯍꯥꯟ ꯒꯧꯍꯥꯇꯤꯗ ꯃꯈꯣꯏ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯖꯥꯇꯤꯁꯤꯡꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯌꯥꯎꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯔꯥꯏ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯦ ꯃꯗꯨꯒꯤꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯣꯏꯅ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯌꯥꯖꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯐꯝꯅꯥꯏꯕꯁꯤꯡꯁꯤꯅ ꯃꯀꯣꯛ ꯊꯣꯡꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯣ सिगुम्बा थोलाइबे इरांजिंजे अखोई मैतैना इरांजी हौरकपगी मवोंगदा ngangbसे अखोई याम याजनिंगदे Hawjik leiriba Manipur gi phibam asigi matangda BJP Manipur Pradesh na India gi Prime Minister Narendra Modi da memorandum ama pisinduna Manipur da santi puraknaba amadi tongan ba thabak kaya laukhatnaba media da thadorakpa memorandum copy eduda party asigi President A Sarda Devi Vice President N Nimbus Vice President CH Chitananda General Secretary L Premananda General Secretary L Devan General Secretary K Sarat Kumar Spokesperson M Ashni Kumar amadi Johnson Elangbam na punna khutiek piduna thajin kiba memorandum aduda
tongan-tongan ba warol kaya supali. Warol sing adugi manungda Manipur gi apunbagi saktam kaiba yaroi, state asidagi separate administration ama semba yaroi, makata na Kanglup anina irang thoktana ba honabiu, suda lairiba sing masagi designated camp ta laihalo, Barmarom dagi lakpa miyoi sing changhan biganu amadi NRC atuba matamda chatna halu haiba wafam sing palle. Delhi da laiba National People Party ki President amade Meghalaya ki Chief Minister so oiriba Conrad K. Sangma unarubagi photo khara thagalakpa aduda Tadubi Assembly Constituency ki MLA N. Kayisi so yauna unai haiba caption ga loinena Nemcha Kipgen ki Facebook page tangasi thagalakpa post asi Kayisi masa unaba aduda saruk yaruba natte haina fogdokre. Wafam masing asi lamfel da laiba Tadubi ki MLA N. Kayisi ki quarter da pangtokpa paumi singa unaba mada MLA N. Kayisi na fogdokhibani. Mahak na makataraduna Delhi da miyam na mahak Delhi da laire haiduna aranba wakal laibiganu masagi anaba amagi layeng bagi oina laikibani Delhi da gi Manipur thoklakadawa matamda NPP gi President amuktang unaramaga mahak hanlagani hairamba changluba matamda Textile Minister Nemcha Kipgen amadi Horticulture Minister Letpau Haukip lairami haike Loine na makoina unaba adugi photo kapsi haibada NPP gi President na Kayisi busu laku haiduna punna photo kapminakibani Madudagi henba makoiga wari sana khotnabada yaukhiba leite irang asigi marak asida karisu yauzadaba Kanglup amamuk chingsinnaba honabasi Nemcha Kipgen gi asoibani Laibak irang thokliba chairak asida nungsi chanana leiminariba Kanglup masen tokhai tanaba sindanaba haike Ang nung tangsi ay Delhi da matam khara numit mga turin lairibani na ay ngasi ayuk si Imphal thok legini haibisi National President ay form tam kilam lagai thoke na changa bata makoi mi mari National President ga makoi mari se manung da phamlame National President ne Lepau ne Nemcha Gen ne aduga mayang du kai thok to bai khangde adu makoi ai changbal kari wari sanabra adu soi ta hodre last aina ta hobudi Nemcha Kipgen na National President da wahai ama khaibdi ai khoi ko ki macha sing se Meghalaya state da su yam lai kre ana yaribiti se ko ki macha sing se Meghalaya leiba angang sing khram tang ying sing dio haiba am pali maju ta hawi aduga le pau na ngang badidi maju matung da le pau na ngang basi Lok Sabha election gi adu ada na ma ngangi adu na tana ai kariam ta ati ta bu sulite adu ai di maju wari sabu yo sunate kariam su ai masna involve to bu sulite adu ai na noi te bidi photo ama kapla ka Facebook gi page da thagat pesi masi ai de som National President unarega sir ai de somena ai ge treatment ma doi yengbal loire ai heng aju ngata chak sage and maju hai gan changbal da makon mari do le gamne mari le gam badini japtan ai maju makoi ga chamin ma leite wari sana basu ai yaw busante makoi hana kari wari sana kra disai khangke ai na tahobudo matek ama maju kha ta hawa aju khatte ne ai monda adu mari yare bidi ai masi menam nim jake ben da soi haininge yes rasniti ama leibagi leader ma ugi yare la somena kitang oida ngang to kipse masidi phajadbra ai wakhale sile Amarom da Hanagi Deputy Chief Minister Y. Joy Kumarna Mari Karisulay daba Kanglup amabu hauzik thokliba irang asigi marakta chingsinnaba honabasi yamna laibak thibani laingak na thokliba irang asi nemthanaba athubada honabiyu haike MLA tara koi kanto je moina magi unabagi appointment sector kai kamdop sigene go tamdureba aina dir mahamne appointment sector tagidi appointment da dum PBO natragedi otherwise ama khangen atrobio the national president of the NPP ama the site ama adu kanona there is nothing wrong with the kanoto what koi site de dum no de kisu kai de na ma don hai bene adu gi follow up to or when le pauna hana koi NPP gi Orang mana ni Nepal na tu kan Nemcha Kipgen ga aduga playbook orang gani ni admai tu mungkin ai kona tu suai hangge tu orang mana ada masih kan ada niti ayu kita kan meeting lagi ni telefon je off tu tahu leh ber anu kona kan tu ada tahu dia very unfortunate ada ida tahu ni besi si kita misi biasa di amalam dah kan ada tahu tu na amalam dah hai di hani ni tu angle si यारगे दी मोई के टीम सु नागा इन्वॉल्व तो हन बगी टीम देबा ngase part 1 da leiba community hall da miam gi oiba wakat mifam ama phamkre wakat mifam adu YWC NLDA amadi lekai edugi meira pai bi singna punna sinkhibani
Wakat mifam aduda kuki militant singi su logthokadabani Manipurda NRC athubada chatnahangadabani haiba ayiba placard kaya amadi kholau kaya sulauke. Wakat mifam aduga mari lainana wak saruk yakibi wahengba lilina fongdokhibada Manipur के चीफ मिनिस्टर ने इरांग नेमथरे हाइरिबसी कदाइदा इरांग नेमथरिबनो नोंमई कापनाबदी लेप पलैते अमदे लांजेल लक्तुना लैरिबा मियोय सिंगसिना कयाम कुइना रिलीफ कैंप ता लैदौरिबनो लोइनना ममांगई जून 19 के इहौदगी हेना अकनबा इहौ कया अमा थोकलक्लोय हाइनिंगाई लैते हाइके मणिपुर के ओइरिबा फिल्मसिदा कोइगे सीएम सर ऑनरेबल सीएम ना शांति की फिल्म असे तमना तमना हंजले हाइजी मसी कराइदा हंजलक्लिबनो हाइबा वहंगजे खoi hangjaningi masi akoina nongmagi mai yum mai thaba adai kapnaba haibasi mafam kaya da leptana dum jathari akoigi hauji hauji displace tawraga leiraba relief camp da leiriba khwaidagi mayum mai kai maru khopna muthapi kharaba thamoi soga praja sentiment yam sokna leiraba suicidal stage yoraba ꯑꯩꯈꯣꯏꯅ ꯁꯤꯕ ꯇꯥꯔꯒꯁꯨ ꯀꯨꯀꯤ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯑꯃ ꯍꯥꯠꯂꯝꯃꯒ ꯁꯤꯔꯒꯦ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯖ ꯌꯧꯅꯔꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯍꯪꯖꯅꯤꯡꯉꯤ Manipurda Bharat ki Home Minister lakadoriba sida Manipur laingakna ningthijana wari saduna Manipurda ing tapalamda mama ohenaba honagadabani haina CPI Manipur State Union na fongdokre ngase party asige extended committee gi mifam ama pangthoklaba matungda Rup Mahal Teng Talaiba Party asige office ta pangthokiba paumi singa unaba amada party asige hanagi secretary L Sotin Kumar hai ngase extended committee gi meeting da tongan bawafam kaya khanaraba matungda warep mapan lauri ba warep singa se Home Minister Amit Shah da ningthijana thamduna khangangani warep singa se gi manungda su da lairiba kuki militant sing athubada handok hankigadabani handake thaudoga se gi security ke achoba asoiba amani khudingmak oiduna su hanagom nungsi chanana leiminanaba honagadabani haina Sotin Kumar na makata na fongdokhe पाइरिबा बीजेपी सुगुंबा महाक मसाना बीजेपी की लुहुप्ती उप्पा रूलिंग पार्टी दे सगुतपगी लुहुप्ती उप्पा तौथोरपा थबकना याम साथीबा मदुदी मरुओइना बीजेपी की एमएलए तराना हौखिबा मे की तारीख 3 की थौदो अदुगी मतुंग तारक मतमदा सेपरेट एडमिनिस्ट्रेटिव यूनिट अमगी वफम से उथोरकपा उखलकपा अदुगो लोइना होम मिनिस्टर उनरगा मेमोरेंडम पीबा अमदी तोंगानबा होमलैंड अमगी तोंगानबा स्टेट अमगी मदुगो डिमांड मयाम पुखलकपा से मसी याम लाइबक थीबने हाइना लौवे अदुबो लूरब तंजा स्वाइद करिगिनो लेंगाक पाइरिब कांगबुना स्पीकरना गवर्नरना मखोइबो अकनबे एक्शन लौद्रिबस मोइबो डिस्क्वालिफाइड तौद्रिबस करिनो सेपरेट एडमिनिस्ट्रेटिव यूनिट हाइबसे करि तोंगान बले पाम सेमदगे हाइबने भारत की कॉन्स्टिट्यूशन की वांगबदा मखोइ चथरैबने कॉन्स्टिट्यूशन बु सिंगरिबने सुब साजत असे कोइ कम्युनिस्ट पार्टी न पाम खुदकता मखोइ हंदक होम मिनिस्टर लाकपसिदा मखोइदा अकनबे एक्शन लौननबा कोइ संख्यन बता अदु मतत बीजेपी रूलिंग पार्टी की एमएलए कयाना लेंगाक पाइरिबा चीफ मिनिस्टर की मायोक्ता पेनदबु अफम कया म थम्मे अदु मतत सासोनजी की मनुंग लेनिंगद्रे हाइ फाव यावरे स्वाइज लापतब करिगिनो बीजेपी ना अदुगुबा मोगी मनुंग सथरे मयाम सिंगसे मसी सब चाना बीजेपी की एमएलए सिंगसी मा लेंगाक पाइरिबा कांगु सिंगसिना उजि ओइरेइबा फिबम मसे निथीना कंट्रोल तौनबा होनबगी महूत मखोइ मसेन मरकता खाइबुंग तोखाई चथै म्याम सिंगसे मसी याम खुदकता अदुम होम मिनिस्टर चेक तौगदबनि हाइबसे मसी होय मरो पॉइंट सिंग मनुंगदा मा हाइजबा Amaromda Uripok Apunba Loop Uripok Apunba Nupi Loop Amadi Uripok Kendra gi yamlaba miyam na su Kendra se ge MLA KH Raghumanida memorandum pisinduna Hauze koiriba Manipur gi phiba masida mahaki oiba kari mot leibage haiba wafang fongdok hankre yamlaba miyam na mahaki mayumda changduna mahaki oiba mot adu fongdok hankibani MLA Raghumanina fongdok hibada Apunba gi saktam kaiba yaroi haiba mahaki firep hongba leite kuki MLA tarana tonganba administration amagi makhada leige haiba khak yaroi Amaromda miyam na su ngada yamna thazabigano Manipur gi chahi kaya ge puari kaidanaba honabada leiduna cheloi haike sin nausing mayam su moi go pen da mayam lerm bay but to that extent when chatkiba amadi separate administrative unit talak pasidi we are also finding it quite surprising I'm surprised that we ko ngai yes moi kukilen tale han dei ko kukilen tale bi makha da su agreement tong nei ne kukilen pbr di habe ne badu adu jena mo mogi behavior ji manung mapan nai rung torba kem da miyam leitaba then
ꯇꯧꯅꯤꯡ ꯈꯔ ꯇꯧꯁꯜꯂꯛꯄ ꯃꯥꯟꯕꯒꯤ ꯑꯩꯈꯣꯏꯗ ꯆꯩꯊꯦꯡ ꯐꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯏꯜ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯑꯥꯔꯒꯨꯃꯦꯟ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯋꯥꯏꯜ ꯑꯦꯂꯤꯒꯦꯁꯟ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝꯅꯤꯅꯀꯣ ꯇꯣꯉꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯇꯣꯉꯥꯗꯁꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯤꯒꯅꯨ ꯗꯦꯔ ꯑꯥꯔ ꯁꯝ ꯔꯤꯌꯨꯃꯔꯁ ꯋꯤ ꯅꯣ ꯏꯠ खरा असेंब कारणसु तौरंब याय सिदि खोना खितंग अकोइना क्लब की हाइतारे कोइ अपुनब क्लब की कांबुदा हाइजनिंगबसु वी शुड नॉट ट्रस्ट इन वाइल्ड एलिगेशंस अदु तौरगदि खोइ लेबा पुलो लोयरनी आइना ngasi साव फुदोक पुलो लोइदोनेबा आइगुम तरान सावलकदि इबुंगो द्रोबगा नोइ मंगान तरान सावलादि लाव लोइदोने अदुना वी शुड हैव आवर कूल माइंड लाइस तपना वी शुड एक्ट आफ्टर सेकंड थॉट सिगे वाखलोन जे मयाम दा रिक्वेस्ट तौजरी सिगी मेसेज पीबीओ we cannot go by wild allegations while rumor has sakumji hoi me se anma sombe yai ko koi wari live kan di mitra sokre hajen do ne adun ne khum para mai ho do ne somna kan swai de khoi kitang we should think for at least twice anirak tor kan da khandra kan da koi khut tha je khut tha bai lei dana khut su khutak tha gum je with put our head kok tungjen na ji gyan tan kan khut tha ji sima de last in lak chen baji state kai ba share ro ko ngasi kuki na damai lobo hor the step se moi tongan ba tari ji pitho buda nunga laga mo atopa group man demand la di manipur di khoi tampak 10% khak whole geographical area gi 8 to 10% level jaga da ngai horani adi history lai jaram ba manipur se machet tabalam history le roi dune muka we'll have no something which will be our own sai pola oi dune अमरोमदा उरीपोक अपुनबा लोक के प्रेसिडेंट रिटायर्ड कर्नल सेराम टिकेंद्रजित ना फोंदोखिबदा एमएलए ना फोंदोखिबा वाफमदा पेंदबा खराबुदी लई अदुमकपो हौजिक लैरिबा फिबम मसिदा एमएलए यांखै की अचौबा थौदांग लई सेक्यूरिटी के असोइबा लैबा कया असि लोइना उनरबा वाफमनी मतम सांगना अदुमक इरांग असि नेमथदना लैरबदी अफबा फोल लाकदबा मानदे हाइके मतमजे पार्टी की मतम नत्रे हुजिकी इरांग की मतम सिदा मोय यांखै जे पुलहोद्रदी अखोय करम मतमदा अखोय अपुनबा दु कमाइना अखोय ओइरकदोरिनो पब्लिक ता अपुनबा हायरगा एमएलए मयाम जेना पुनबा ngamdraga करम मतमदा मणिपुर की अपुनबा लाकदोरिबनो सिगी सिचुएशन जे यामना अंगप सिचुएशन अमनी ngarang nahanda अखोय सेंटर की कैनवजे इंटरफेरेंस के याम लेगे हाइजे सेंटर दगी खितंग हायरकपदा ngarang arambai ngasi disband tawgre hayeng angchi atopa ma leiri basu disband tawgrani si loin center gi kanu ngaktani thoksil ngaktani adi kuki gi demand asi mayam je khoina sum yeng na leibagi matam do loisalare aduna khoina MLA mayam yankhai sida khoina haijari base hojik matam is high time it's too late azong te punbiu aduga chapchaba अखोई फिरोप से लौबियु पब्लिक की मायोग तले रेडी नोंग नत्रगा नोंग मदी सोइना माइहौ लानी मसी मोइना मु कंट्रोल मोइगी कंट्रोल दगी बियॉन्ड देयर कंट्रोल होइरानी मसी थोक्त्रिङैदा मयाम मोइ एमएलए यांगैसे पुल्लगा मोइना फिरेप अमा लौरगा चपचाबा कमाइना थिंगनगदगी हाबिदो चपचाना मोइगी फिरेप लौबियु मसीना खोइनगी अपुनबलुप नुपिलुपना अखोइगी एमएलए दा थमजरमी बसे अदु मागी response mana haigibda last magi wahe ma khoi khara nungai jadaba ma yawi let's wait for the time haibagi phibam duda matam ngai si matamna soini hil tor kani haiba wahe ma yawi badu madu khara khoi nungai jade हौखिबा थासगी तांकुन गहुमदोय अयुक्ता कांगचुप चिंखोंदगी अपुनबु पुलिस की टीम अमना मियोय अहुम फाखिबदुदा लमदम असिबु ngakkani haiduna leiriba handakta लौखिबा 10 IRB gi rifleman luntin sang chongloi asi athuba matamda thabaktagi lौथोकदबनि हाइना उरिपोक अपुनबा लुपना थादोरकपा चेरोल अमना फोंदोरकले चेरोल असिना मखाताना हाइखिबदा मणिपुर असि मचेताना थुगाइना बहोनरिबा सुदा लेरिबा कुकीलाल होबा सिंग असिना फोंगना मिहात मिपुन चथरकलिबा असिदा लमदम असिगे यूनिफॉर्म सेतुना फोंगना मियोय असिना मतेंग पांगलंबा असि लमदम असिदा खुंदामिनरिबा सिंग असिगी ओइना यामना खुदोंग थिनिंगाई ओइ लुनतिंग सांग चोंगलोय असि नतबा इरांग असिबु लक्सन गनी हाइदुना लाक्लिबा आर्म फोर्स सिंगी मरक्तसु सुदा लेरिबा कुकीलाल होबा सिंग असिगे मतेंग पांगलमलोय हाइबगी चिंगनदबा ngamde asi gumlaba yamna tamthiraba thabak amada yauramba asimak yamna chawba crime amani maramaduna lunting sang chongloi asi ngakpi fam thokte mahaki mathakta khwaidagi awang ba thakta chairak pigadabani haina cherol asina makhata ke
Nakalamaromda haukiba tha asigi tangkun ga marida Kwakaitel bazar da lamdam asigi yelhomi oiriba tangkul furup ke nupi macha marida thokhaningdaba thodok asida nungaitaba phongdorakli asigumba ka henba lichet ki thawong asi uripok apunba lup amasung uripok tupi apunba lup aniasina awangba thakta condemn tawi matungda asigumlaba thokhaningdaba thodok sing asi yariba makai thoktanaba khongjang changsiliba singna honabiyu haina makha take Nakalamaromda Sagolban Kendra gi miyam nasu Kendra segi MLA RK imogi su hazik oiriba Manipur gi fiba masigi matangda mahaki oiba motsu phongdokre tawriba thabak myamsi akoi na pangja bakra akoi na thamudu man hai saru Manipur gi prajana na tamuso ai kan ku ma bada lakani ni bumi leini papang dumi ma kesakani tawribu shanti amutang leiriba Infali, area se, masih ada review, ayam makani, macam dah, buat nugi, apa kok lambda, ini apa kok, integriti pada tabang kok, lakoi harus kita siapkan hasil, mana, pi, aku perjalanan, laiba, jadi Iran sudah, nugi mereka tapi orang ini, nugi nak komunikasi tahu dua yare, mana hai se, nugi Manipur kau pandana tu, Manipur orang ini, laiba population kuzi maksud kau apa tu yang lagi mereka kata ini kuzi ti kau ini mana kau ber nungai kau pokre pakarasi yang tanah apa peaceful solution sudah lakna apa kondisi hanya mahana hampa wafan lo ayam persada tanzaba sigi macam lauza masih dah aku supir aku kaya ayam supir apa kami ayam su kami NRC tahu kau ini Inasi tahu inasi tahu berdekat, inasi tahu di tunda isu solusi nama ini. Mahana kami, usi si Iran sudah kami inasi tahu. Hana peace berdekat, ada solusi lagi. Water fencing tahu, ay namu kah hobi. Water fencing tahu, suni lagi kami yang share. Masih tinggi, madu apa pun gitu. Usi yang nasang iman hai, Mizoram dan yang nasang ini adalah masih imoi biometrics tahu ni. Miti laser ni launi, aduh identify tahu kan tuan kami hari ini. Kuki militant singna hauriba lalhau Manipur mitra miyam hat na bahauba lalhau ga chat mane haina All Manipur Rickshaw Drivers and Pullers Welfare Association ke President Thokchom Basanta na phongdokre Wafam asing ase Major Khulda leiba Manipur Press Club ta paugi mifam amada phongdokhibani mahak na makha taraduna hauzik thokliba irang ase laksin naba tharakliba Central Forces singna mathau ningthina taubagi mahutta hena dum thokliba irang ase da inot hapchin bagum thabak thoram kaya leptana chatharakpagi pauta narakle Maramasina Central Forces sing logthoktuna State Force singda power sinaba mathautai Central Force logthoktuna State Force singda power sinaraba matamaduda irang se laksin ba oithokani Lamdamasigi apunbagi saktam ngak na bahona kiba Kuki Civil Society Organization gi miyot sing ngasidi karai da chatkre mangjaw na plan tawduna chatharak paman ba irang asida makoisu sagat labra haibagi chingna ba pokhanle Kunaya sige apunbagi saktam gi damak nongmagi chara tanduna hingliba rickshaw driver amadi Pullers Association gi miyamna thengnariba awa ana pumna mak thadoktuna chapchana thengnagani Kuki militants ki pandamasibu karino haina makata ke Military force ki thawong yang thadok hendong na khamnarabani lam khom da khom da khut sok yadraba ali mokas khut thaw yadraba media isini naw sinda khut thagiba luraba ayom lam pya kaduna thawai khokwa da hakuna thing nu tin tung tadna praja di seva tabriba aya service khokda phugiba ki thawdo central paramilitary force na thawdo yang thadok hendong na khamnarabani oki jo ngasi ngarang okda News pun dah thokiba, maya namai thami ba thok ado kanamo haiba nasi bokda nasin na thamadu yaroi madu ai kone sinne balai nasi bokda ba Manipur nga na bokda bokda lokala biba naksila biba sanali ba central port paramilitary force na nga ko mahuta military sing tatok ko mahuta iram laksan ko mahuta onsi dulu Manipur prasada sila ko tanjabu lakne Maramaduna state enga na masih tuwi na leto ko tanjabu ko masih lalu masih nunggu agenda tarino central government na koi Manipur asi masih tar waktu min election kada bra election ni matam da lakiba minister sing union minister sing home minister sing prime minister sing matam da lakiba maya pagi dulu matanja no taga no tanggo
ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯗꯨꯅ ꯃꯤ ꯄꯥꯏꯔꯒ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯋꯥꯐꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ. Manipurda ban blockade hek tawdri fawba paliba lengak loisinge nakong yawba ngamde haina phongdokre. Wafam asing ase Manipur Press Club ta pangthokpa pawgi mifam amada hanagi Manipur People's Party ki President oiramba Laitonjam Bora Jauna phongdokhibani. Mahakna makha taraduna politics haiba se mathematics makhalamani ama hek soibada makha tana adumak soiduna leigadaba. Handak thoklakliba kanglop ke irang ase Manipurda land law manadabagini tampaktada kanba chingi mafam singda kanbangamdaba tampak amadi chingi lamsinga land law asi manahange haiba tarabadi maitaina ST list chanlabadi status manarabanina land law chap manana leibangamgani haike kuki hairiba sida makhal ani sui irang thokhan liba sidi Manipurda hanadagi leiraklaba matam amada mayamna khongsai hairaka khangnaramba hojikna kuki hairiba kanglup asina natte mapandagi huran lanada changsilakpa migrant kuki singna thokanba irangni Maitai macha kayama hojik Myanmar da military rule oiraba fawba atumak leiri aduga migrant oina changsil lakliba Myanmaris kuki singa sidi mafamadu da karigi leiba ngamde masigi huran lanada changsil lakpa si thinge amade indigenous oiriba miyoi singa si khangdokke hairabadi Manipur da NRC chatna hanlaba matamda khangbangam Loinena tauriba irang asida kuki militant singa si central government na sizinaduna maitai ge lalhoba singa si butumna manghanaba honaba thaurangni Manipur lengak na masigi policy asi ubang ngamdriba karigino haina phongdokhe. Hubni thokpu irang bo hoji phawa ngarang state ki home minister ma tharaga adu yawaro ma masa ke do lege ba home minister masa ke do lege prime minister masa ki indication karigi pi da bage ba leba watho ore loi chalo kari no tori sai si boy karigi haida bage ba puno ma se center na sana ba po da center na sana ba Manipur ki chief minister ka masida kain to ngamoy kaido wi moy mga to chalu re da ada charter flight pu chalu re charter flight pu chalu kaido rage ba haji phawji moy dum yeng le mai te ge ji kem war ge se ti gar gi tv da yauri ba paw da yauri ba mayam se moy kari khal ga le ge ba ngasi Sorsanpur hain da tholi ba maming se ai khoi gi ining tho Sorsan Maharaj gi maming lor ge thon gi lam ne matam adu da le ho ba lakhi ba le ba kuki si do madu khongchai ko we khongchai hai ba jati se ai khoi na kai do ga su thadok na ba yaro lo do po da mane asida mar kadi kadi leiri atopa original ningthau pali ge ki leira aba khala bidi madu original indigenous people of Manipur odu oibam thoe hojik tawri besiti indigenous people nate they are refugee like refugee foreigner machine masi meite da selul tai to salbaga di same law la ka do same law la matam di administration ase pulla da bole administration khai do ga thamgi besina Manipur lenga ki asoi bodo masi oirak pode ELITETV News Channel asigi oina miyamna email gi khuthang da ipau thabirakpa matamda email address info@elitv.in da thabirakna ba khanganjeri masi dasnatana ELITETV da ipau fauna bagi oina phone number 9402890982 da ipau faubirakna ba khanganjeri miyamna so ELITETV gi YouTube channel Facebook page Instagram amadi Twitter da so follow tawbina ba khanganjeri Loisilakpada maruiba pausing mo pizari. Manipur gi hojik oiriba phibam yengsinaba Chief of Army Staff Manipur da thunglakre Governor ga unaduna wari sanakre Chief Minister su unagani haide. Manipur gi ngak senaba lakiba Rapid Action Force ki personal ahumna dimdailong da dukan mai thaduna irang sagatna ba honaramle suspend tawkre. Manipur da tangdu laitaba ing tapa purakna ba iskon Manipur na Harinam Biswa Santi Jaigya pangthokre. Manipur gi apun bagi saktam kai be aroi haiduna kakchingda miyam gi rally chatkre. Kuki militant singna moirang maningi uyung makhong khulgi yum kuntra rom mai thadokre.
Amadi hayeng yoy na Imphal West amasung East ki nungtil pung 3 fawba curfew komthokre Bisnupur gi na nungtil pung 2 fawba komthokre. Ngasigi oina ELITETV na sandoktraba Manipuri pau matang sa loisinjare mideng tabiriba singbo amukahana krumjari.